Senterna Framework Agreement ikai khumnadrabade ceasefire chanaraktaba yai NSCN-IM pawasi pandam pawsi dagi lakhutchabane kumjal isingani taraga mangada sign tawnakiba Framework Agreement ki wafambu Union Government na ikai khumnaraktaba tarabade chahi kunga taret suraklaba ceasefire agreement kairakpa yai haina NSCN-IM ki General Secretary Thuingaleng Muivana warning tawbaga loinana Center amadi NSCN-IM anigi marakta yasinaba purakpa ngamdana laiba wafamgi waroisin puraknaba third party ama lehenaba taksilagle NSCN-IM amasung Center anigi marakta ceasefire tawnaduna chahi kunga taret wari sanaragliba sida si political negotiator amasu oiriba IM gi General Secretary Thuingaleng Muivana thadorokpa cherol amada kumjali singani taraga mangada NSCN-IM amasung Center Government anigi marakta sign tawnakiba Framework Agreement asimak Center na ikai khumnadaba tarabade nakal anigi marakta sanariba ceasefire kairakpa yai haina akanba wafam thamkhrai chahi humbudraga taret suraba naga conflict asigi waroisin purangnaba tokhaiba naga flag amade naga constitution bu sakhangnaba NSCN-IM gi demand Center Government na yadana lairakpadagi lup asigi General Secretary gi maikaidagi wafam asi phongdorokhibane cherol aduna hai Center amadi NSCN-IM anigi marakta yanadana lairiba wafam asi solve tawnaba third party ama thamnaba thawrang lakhwatkadabane karigumba political initiative asi center na lakhwalaktaba tarabade Nagalim unique history amade sovereign gi damak amugan na khulai paiduna India gi mathakta lalhau satharakpa yai haina su kanba wafam thamlagle panba yabade NSCN-IM yauna naga group sing na naga asi India gi saruk ama natte naga miyam gi ayaba yauduna namduna India gi saruk ama oihankhibani haina claim tawribane kumjal ising amaga chamapan nifuga taret ki August taraga marida naga group sing na independence lauthokpaga loinana sanglaba sahi kaya security force amasung naga arm group singa anigi marakta khutthokna duna lakhibane matam koina lalhauduna laklaba matung NSCN-IM amasung India government anigi marakta ceasefire agreement sign tawna duna nakal anigi marakta wari sana duna sahi yamlaba naga conflict ki waroisin purakna bohona duna lakhibane amadi Dimapur gi Hebron bu NSCN-IM gi designated camp oina lakhibane matam sangna wari saduna laklaba matung kumjali singani taraga mangada Prime Minister Narendra Modi gi mamangda New Delhi da center amadi IM anigi marakta Framework Agreement sign tawnakhibane agreement asi sign tawnakibaga loinana sahi humbudra helaba naga insurgency gi waroisin ama purakpa ngamlagani haina Prime Minister na phongdokhibane Framework Agreement asida naga gi unique history recognize tawba amadi shared sovereignty gi wafam recognize tawba haiba wafam asida Framework Agreement sign tawnakibani haina NSCN-IM gi maikaidagi claim tawrabasu center gi mahut sinba official singnadi wafam madubu yadribane